ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯕꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯛꯄꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯉꯥꯏꯕ ꯑꯣꯏꯅ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯂꯩꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒꯁꯦ ꯅꯣꯡꯃ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯕꯗ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯎꯕ ꯀꯧꯏ꯫ ꯏꯃꯥꯟꯅꯕ ꯅꯥꯎꯕꯗ ꯑꯩꯅ ꯅꯥꯎꯕ ꯅꯪ ꯍꯥꯟꯅꯒꯤ ꯆꯦꯛ ꯁꯨꯕ ꯆꯠꯄꯗꯣ ꯃꯗꯨ ꯑꯗꯨꯝ ꯆꯠꯂꯤꯕꯣ? ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯈꯔ ꯏꯟꯅꯅꯤꯡꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯅꯥꯎꯕꯅ ꯑꯃꯨꯛ ꯕꯤꯀ꯭ꯔꯝ ꯅꯪꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯔꯤꯔꯣ? ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯔꯣꯗ ꯍꯪꯉꯛꯈꯤꯒꯦ꯫ ꯑꯩꯅ ꯍꯦꯛꯇ ꯅꯪ ꯌꯥꯎꯔꯣ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯅꯣꯏ ꯕꯕꯥ ꯅꯥꯕꯗꯨ ꯈꯔ ꯐꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯐꯠꯇ꯭ꯔꯤꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯋꯥꯠꯄ ꯌꯥꯗꯕ ꯂꯩꯅꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯌꯨꯝꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯅꯥꯎꯕꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯑꯩ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏ ꯕꯣꯔꯣꯗ ꯍꯥꯏꯅꯕꯤꯔꯛꯑꯒꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯤ 4 ꯁꯨꯔꯤ꯫ ꯑꯗꯣ ꯑꯃ ꯍꯥꯞꯄ ꯌꯥꯕ꯭ꯔꯥ ꯍꯪꯉꯛꯑꯒꯦ꯫ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯊꯕꯛꯀꯤ ꯈꯨꯠꯂꯥꯏ ꯑꯃ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯃꯨꯛ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯍꯣꯔꯦꯟ ꯂꯝꯄꯥꯛꯇ ꯊꯦꯡꯅꯔꯁꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯂꯩꯕ ꯊꯣꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕ ꯃꯇꯨꯡ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯂꯩꯔꯒ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯏꯒꯤꯁꯨ ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩ ꯊꯕꯛꯅꯣ ꯆꯠꯇꯣꯏꯕꯨ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯆꯦꯛ ꯁꯨꯕ ꯆꯠꯀꯦ꯫ ꯏꯃꯥꯟꯅꯕ ꯅꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯒꯦ꯫ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯄꯗ ꯃꯥ ꯊꯦꯡꯅꯩ꯫ ꯑꯗꯣ ꯃꯥꯁꯨ ꯈꯨꯗꯛꯇ ꯑꯩ ꯌꯥꯎꯕꯒꯤꯗꯣ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯃꯈꯣꯏ ꯍꯦꯗ ꯃꯤꯁꯇ꯭ꯔꯤꯗ ꯉꯥꯡꯅꯔꯛꯈꯤꯒꯦ ꯍꯥꯏ꯫ ꯑꯗꯣ ꯌꯥꯗꯣꯏꯗꯤ ꯃꯥꯜꯂꯤ ꯆꯠꯈ꯭ꯔꯒꯦꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯃꯈꯣꯏꯁꯦ ꯍꯧꯁꯦ ꯅꯪꯅ ꯐꯅꯤꯗꯣ ꯑꯗꯨꯝ ꯇꯧꯔꯣ꯫ ꯅꯆꯟꯅꯨꯄꯤꯗꯣ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗꯒꯤ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯕꯕꯥꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯐꯃꯨꯡꯗꯒꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯏꯆꯥꯗ ꯀꯅꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯣ ꯍꯥꯏꯒꯦ? ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤ ꯅꯧꯔꯤꯉꯩ ꯅꯤꯁꯥ ꯆꯥꯕ ꯍꯦꯛꯇ ꯍꯩꯅꯔꯛꯇꯣꯔꯤꯕꯅꯤ꯫ ꯊꯕꯛꯇꯣ ꯋꯥꯔꯕꯅꯤꯅ ꯀ꯭ꯋꯥ ꯇꯂꯞ ꯖꯔꯗꯥ ꯈꯩꯅꯤ ꯁꯨꯝ ꯅꯤꯁꯥ ꯃꯆꯥꯗꯒꯤ ꯆꯥꯕ ꯍꯩꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯀꯣꯟꯅ ꯌꯨꯗ ꯇꯥꯔꯛꯇꯣꯔꯤꯕꯅꯤ꯫ ꯃꯁꯤ ꯏꯄꯥ ꯍꯣꯏꯁꯨ ꯊꯕꯛꯇꯣ ꯁꯨꯔꯛꯄꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯏꯄꯥꯁꯨ ꯌꯨ ꯊꯛꯃꯟꯕꯗꯒꯤ ꯀꯣꯟꯅ ꯅꯥꯔꯛꯇꯅ ꯅꯈꯣꯏ ꯋꯥꯔꯤꯁꯤꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ ꯑꯗꯨꯗꯤ ꯏꯁꯥꯅ ꯆꯥꯔꯣꯏ ꯊꯛꯑꯣꯏ ꯈꯟꯈ꯭ꯔꯒꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯌꯥꯅꯨꯡꯗ ꯍꯦꯛꯇ ꯐꯥꯑꯒ ꯏꯟꯁꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦꯗ꯫ ꯆꯥꯒꯦꯕꯨ ꯈꯜꯂꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯒꯁꯨ ꯃꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯆꯥꯅꯔꯤꯁꯤꯅꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯌꯨꯝꯗ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯪ ꯕꯕꯥꯅ ꯏꯁꯥ ꯐꯍꯟꯅꯤꯡꯗꯅ ꯍꯥꯏꯖꯔꯤꯅꯤ꯫ ꯏꯃꯥꯅ ꯌꯥꯔꯤ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯤꯗꯣ ꯆꯠꯂꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯁꯦ ꯐꯥꯊꯕꯤꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯕꯕꯥ ꯏꯃꯥꯅ ꯌꯥꯅꯤꯡꯗ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯎꯅꯔꯒ ꯊꯕꯛ ꯁꯨꯕꯗꯨ ꯂꯝ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯑꯩꯈꯣꯏꯁꯦ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯄꯥꯕꯤ ꯀꯧꯏ꯫ ꯀꯀꯥ ꯑꯄꯥꯕꯤꯁꯤ ꯃꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ꯫ ꯅꯤꯁꯥ ꯄꯁꯥ ꯑꯃꯠꯇ ꯆꯥꯗꯦ꯫ ꯇꯧꯕꯇꯕꯨ ꯊꯕꯛꯇꯤ ꯅꯤꯡꯊꯤꯖꯅ ꯁꯨꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕ ꯃꯐꯝ ꯑꯁꯤꯅ ꯎꯈ꯭ꯔꯨꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯆꯪꯁꯜꯂꯒ ꯂꯩꯕ ꯃꯐꯝ ꯖꯒꯥ ꯑꯃꯗꯅꯤ꯫ ꯂꯝꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯞꯄꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯅꯔꯕ ꯃꯇꯨꯡ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯃꯤ 9 ꯆꯠꯅꯕ ꯑꯩꯈꯣꯏꯁꯦ ꯊꯧꯔꯥꯡ ꯇꯧꯔꯛꯑꯝꯃꯤ꯫ ꯍꯌꯦꯡ ꯆꯠꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯃꯥꯗ ꯑꯩꯅ ꯇꯞꯅ ꯕꯕꯥ ꯇꯥꯍꯟꯗꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯑꯩ ꯍꯌꯦꯡ ꯅꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯆꯠꯄ ꯇꯥꯔꯦ꯫ ꯕꯕꯥꯅꯗꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯇꯣꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯀꯔꯥꯏꯗꯅꯣꯅꯦ ꯅꯪꯅ ꯆꯠꯅꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥꯅ ꯈꯜꯂꯤꯕꯅ ꯁꯥꯏꯗ ꯑꯗꯨꯝ ꯄꯨꯡꯁꯨꯗ ꯁꯨꯗꯣꯔꯤꯕꯣꯏ ꯅꯤꯡꯉꯣꯏ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯎꯈ꯭ꯔꯨꯜ ꯂꯣꯝꯗꯅꯤ ꯆꯠꯄꯅ ꯑꯩꯈꯣꯏ ꯃꯤ 9 ꯆꯠꯀꯗꯕꯅꯤ꯫ ꯑꯩꯒ ꯄꯥꯔꯒ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯁꯤ ꯂꯦꯞꯅꯔꯦ꯫ ꯕꯕꯥ ꯍꯥꯏꯔꯝꯗꯅ ꯆꯠꯄꯗꯣ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯅꯈꯣꯏ ꯃꯤ 9 ꯆꯠꯅꯤ ꯍꯥꯏꯔꯤꯗꯨꯕꯣ ꯃꯗꯨ ꯇꯧꯍꯩꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ 9 ꯍꯥꯏꯔꯤꯁꯤ ꯏꯄꯟ ꯄꯜꯂꯤ꯫ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯕꯕꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯁꯨ ꯃꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯉꯛꯇꯣꯔꯤꯕꯖꯥꯔꯥ? ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯍꯥꯏꯔꯨꯔꯅꯨ ꯅꯄꯥ ꯅꯆꯥ ꯖꯧ ꯑꯃꯨꯛ ꯇꯧꯅꯔꯛꯑꯅꯤ꯫ ꯍꯌꯦꯡꯗꯣ ꯅꯪꯅ ꯆꯠꯂꯝꯗꯥꯏꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯣ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫
नुमितुदे इमागा दुमाइना वरी वताई खरा सानरमगा हयेंग चनबा आइगी फुरित फिरोन खरा लोइसन तासलामे अदुगा इदे हयेंगिदमक्ता फिट फाtta लेरामे नुमितुदे इसे सा हेक तोपगा अदुम खरा ngannna तुमामे अदुबो नुंगालगा लांगफैदा थबक सुबा चटनी खनबदा इसादा इपा पाखतपदगी ऐसे तुम्बदु ngataना मिकप थोरामे ngayag wakal amasu khalame nongheng anbaga ina babada haribudubu yarakadrane ayamdana challe madu soingonda nungaitaba amati leirani phare babana yaragasu yaraktragasu haidadi hairamage aduga yadum satkrage asumna ise wakal tawna tawna ngayaga muktum thagiba khangauti ngayaktang duda tum tharubududa igi mangsida akhoi mapan se langphaida thabak suba salini haidana salaga yumda halakpada I tomde yumda halaga leirame Katay saminariba singduni misi sada sada sidana I tomde hingauraga wana yumda yaure haidana mangaduda akiba mong matawam urame kona isi mikap thorakpada muktum salubadagi pungsu tare tadugi leirame aduga khuna puna thengnasi maphamada thanariba pungsing aduna pung tare sabsanani adumaina pungdo tare tadugi tawrambadudagi isi hobe hobe tumbado hogolaga maimi ta thoga imagi manakta hana sangame Ima so tumbadi hawgalaga leirame madudayna imade ima pungso a yauraga leirame ima so kitanga na hawdog pirakpa yabane ai thenge parking da pung tarita thengna si hainabane ado ima ai salage baba so tumba hawgalam khiroi ai baba da haira magadi satke ningbane ado hujik pungso thengjalak baba ga muk awaya kum tangnaraga leiraga de matam se yararoi ima manam nambiro ai salage hairame ima so mathwai nungaita phare se sana salage khalabanina Karidu pailay imama nam nambirage fajana sallo adamiga mari sangdana dana khana saina batawruno mising nasing na layo asumna imana ise manam nambirak padage aiso ima salage haidana yumdagi thorei zamina gadaba kangu singa du suwai laroi da poining dada moi suwai yaudana satke tawrame adu wai lakpadu da boro mistri kaka aduna bikam yahau thengmalene punga yaure law gari da kakhalo salasi haidana akoi puna thabak mapam madu tamna Sangkrabalam sang ama gari tongdu na laame. Ay di lambian sang na gari sumtong apadu da lambian da su. Ay siya kong ngawrak da na panayam su orame. O da na isi yam na wana mapundo yawraki. Asum da na baba na tumahagwalaga. Imana isat kay hayro padu da. Baba su yam na saurame. Engon da hayro magamagu sat pa yadro. Karigi no mamanang na nasano pato dupla kuraba mapamadu da. Tabag suru su thari dubo. Ako siya kiyang warake. Ay pendi noina tawriba mawongsi ngasidagi na ngayon da kaurakanu haidana imada baba na ngangame adum na mapamda hek yawbaga ise isa sa soktagidana ngayak pala amagi manungda sangaga tumame ing na marol ama ing baga nuksin na marol ama siliba taseng na idi isa sa yam na hinadaba haibada wairame numito di ise isa sa nungayba mamay kangkangamde adum mayam na tawribado yengagalay panghayaka muktum mamuk hawgat tawraga ahamba thungaba numitudi mafam marang khangdana dum hauki nongheng anbagadi mafam dugi aseng masakta madu mayak sengna uba phangki mafam adu dum phajai akoina sadoriba office adugi hekta kanda mokoi hana mangwerambra khangde nungdum leikidaba sing adugi maming tha duna mana kadai da leirame nakandana khongnang panbi masu haurame aduga loksap waterfall amasu khitang salagalai Takaya magi maya sidi mapam maduda lightin khoiramaga akhoi se nungaina thabukto suba haurame tabudabo nungdum leiriba mangi mongda leiriba jaga dai dudi heku badi sada ki bathuk lawba mapoi nubidang so dai do khoi maya maraktagi ahlama nina mi langba makon tai yengba thuraga na mi de kana su leiramde adubo ai sagi woina di khara ki badudagi hena adugumba-dudi kaya thengnade Takaya magi thabukto suba loibaga akhoi boro misri na paisa khara to pithorame matamadu ko suman se jugali magi lupa sahum khak thari aigi de Takaya ma thabuk subage lising mari sangwa muk phangni paisa do aigi de yamna yambadong na khanjei matamadu da adu aigi de thabuk sururaga phangapa paisa se maduna so ahamba oibadina isada yamna nungai bama pokcharame paisa ga phangdringai de yumda yamna haningame paisa khara phangapaduda aise makhata na leithaning bama poglakhi aduga yumda lehuriba imada su paisa do yamna uningame paisa khara phangnarakpaduda koi boro misri na mayamda sumna haire daide yumda papa khanba yararoi aduna handa koi pune yumda mukta saluki se paisa nu sai mung manungda khara sinaram boina kai hage ina harisena koi yumda saningdro haire
ꯑꯗꯨꯃꯥꯏꯅ ꯀꯀꯥ ꯄꯥꯕꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯍꯔꯥꯎꯕꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯈꯣꯏ ꯑꯇꯩꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯏ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯈꯤꯁꯤ ꯍꯥꯏꯅꯔꯛꯏ ꯑꯗꯨꯃꯥꯏꯅ ꯈꯨꯠꯁꯨꯃꯟ ꯈꯔ ꯐꯪꯅꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯂꯩꯔꯛꯀꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗꯗꯤ ꯌꯧꯔꯒ ꯄꯩꯁꯥꯗꯨ ꯏꯃꯥꯗ ꯑꯃꯨꯛꯇ ꯁꯤꯟꯅꯒꯦ ꯈꯟꯅ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯂꯩꯊꯣꯛꯇꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ ꯑꯩꯅ ꯌꯨꯝꯗ ꯆꯪꯉꯛꯄꯗꯨꯗ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯅ ꯑꯩ ꯂꯥꯛꯄꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯕꯕꯥꯁꯨ ꯃꯪꯒꯣꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯑꯗꯨ ꯕꯕꯥꯗꯤ ꯁꯥꯎꯔꯤꯔ ꯈꯪꯗꯦ ꯑꯩ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯏꯃꯥꯅꯁꯨ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯏꯕꯨꯡꯉꯣ ꯊꯕꯛ ꯂꯣꯏꯔꯕꯣ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯦ ꯑꯗꯣ ꯏꯃꯥ ꯂꯥꯛꯑꯣ ꯀꯔꯤꯅꯣꯃ ꯎꯠꯀꯦ ꯇꯨ ꯄꯩꯁꯥꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯉꯛꯏꯕ 이마세 파이살로 아이 묵상보다 한덕디 시덕이 헨바 마야모모 뿌르가 토라게 아쿠 실레마기서 푸리따마 레이비요 이마 보바디 사오브라 아이 살레게 하렴다나 삿키바두다 항암메 이마 소이나 파사 카라 피산바두다 하라우자라메 아두가 잉원다 문네 옌가가 숨나 하이레에 이붕오 이사디 나양 얌나 깡살레 아다 카리마타 사드라보 낭 바바부 카이노 한덕디 낭나 상암다이다 파자나 하이르마가 살로 파레파레 이사나 파사 타알루다다 이마다 पैसा पिसलेइसे इमा हराउरे अदु नंसु पोथारु लाओ हाइदे अइना मु इमादा इमा यांग खरा कांगिसिदि थबक सुबगिने मसिना फारिने हक्सांग से यांग थोइ नुंगाई अदु बबादा होरेना इतमना मनाक्ता संगागा अइ वारी तौरगे हाइरामे जनुपि अपिकपदसु हलकपगा इसे इरु माइथजब तौरगा मासे अइना दुकान पुथोकपिरामे अदुगा मागी अपाम्बा सापोसु लेबिरामे अदुगा इदि युमदा दुमित निनि मुक लेरमगा अमो अखोय कांगु से सन्नब तौरामे अइना चलमदाय अदुदसु बबागी मनाक्ता हंदक्ते फजना चंगगा बबादा सुमना हाइरामे बबा ममांगदा इना चलगे हाइरमदबगी सावरनो नुमितो अइ बबादा हाइरमोगे खन्द चटपदि नाते पुंग थेंगजलकपदगी बबादा हाइरमदबने अदु बबा यमुक चलुखिगे अइ आदा करिसु ngauसनारोय अखोय मयामबु लमजिंग लमताक पिरिबा बोरो मिस्त्रीदु मा मसामक निसा पसा मता सादे ज्ञानमना ताय अदु बबा अइ अमुक चलुखिगे को हाइरामे हनक्ति बबाना सुमना खुमेई फरे फरे इबुंगो फजना चल्लो इपा साउदेदा इसाना लम चलमदाइदि इपा कैदौबगी साउदोइनो ममांगीदुदबो नखोइना इपा तामदना चलमबदुदा इपाना पाखतना सुम तौबने फजना चलो थेंखराने युंगी ईश्वरगा खोइरमगा चल्लो नमादा मनमगा नमल्लो चलो चलो हाइदना बबाना यामना हराउना हंदक्ति हाइबिरई अइसु इमागी मनाक्ता चंगगा मनम नमल्लगा अमो अखोइसे थबक मफमदो तमना पुनः अखोइगे हानगे कांगुसिंग अदु अमुक लाकपा हौरामे हंदक्ते ऐसे गाड़ी तोंगबदा करिसु होद्रे इसादा खरा हैथोइसिंग दोइना चलामे अदुगा यामना नुंगाइबा अमना बबाना चलमदाइदा हराउ हराउना तौबिरकपदुदि इसादा अमुक हेना नुंगाइबा अमसु पोअमे मफम अदु हेक यौबगा हंदक्ते अखोइना लेरंबा खोलादु मवोंग अमा तौरगा लेरामे हाइदे अखोइना तुमम हिपम मफम जगासिंग अदु इनैने खाइरगा मी अतै चंगागा लेरंबगी मवोंगदा लेरामे तबदब थनब पोचै खुलाइदे मत मांगमदे अखोय बोरोनसु सुमना हाइरेई कैनोने मनुंग मी चंगमबगी मवोंग तौरमिसिबो कमाइना चंगी जानो सोसिसु लोलमिने अदुगा सो लोलंब सिसु करिसु तौरमदे कदाई कदो माइकैदगी चंगी जानो हाइरामे अदुदा अखोय मयामसु पुंगा कंगनारामे नुमितुगी नुमिदांग अदुदासु अइना ममांगदा हाइजखिबा मंगी मवोंगदा लेरंबा नुंगदु मचौ चौबा खिल्लगा लेरंबा मपा अदुदगी खोंजेंदि खंगदे नुपी अमना कपगा वा ngangbagi mawongda ahing aduda akhoi khola leiriba make adomda angakpa khonjel ama akhoi mayamna tarei maduda akhoi puna chenthoga yengba matamda nungjang nupak amagi marumda nupi ama sangki adusu kitangdani uhoribado mataw sumna akhoi mayamchu isa isada kiba mamam pongnarami numidango ere akhoi sunupi duna sangkhiba nungjang nupak adugi mayada kidana sangsaludre कोनदि अखोय थबक सुमिनबा हल्लमना सुमना हाइरेई होजिके मरोंदो अइ खरा खरा खांगी नुपीदुना कपगा हाइरमिदो अकीबा वहाई अमनि हाइरेई माना दुमना हाइरकपदुदा अखोयसे इसा इसादा पाखतपसे अमुक हेना हेलामे अखोयगे बोरो मिस्त्री दुनासु वांगलेन चुमिने नखोय साइदो सिंगमि निंगोने अदो कई हाइरमिनो तमोदना होजिक हाइरमिदो हंगामे मदुदा हल्लदुना सुमना खुमई नखोय कीदे कीगनो अइना हाइरकतुरिबो वाफमसे नुपीदुना हाइरमिदो नखोय मफमसे यामना थुना थादोगा चलहौरो मखाताना सिदा लेथरबदे तखोय युमदा मुखना चटपा फंगारोय असुमना हाइरमबने हाइरेई अहलदुना दुमना हाइरकपदुदा अखोयसु कीबगा कैगै सादा यामना हैनदबा करिगुंबा म पोआमे अखोय बोरोना मुक अदो करि मरमगी वरिजानो
ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯥꯟꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯊꯦꯡꯉꯨꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯈꯤꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯗꯨꯕꯨ ꯃꯤꯔ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯐꯔꯦ ꯑꯗꯣ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯒꯨꯝꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯨꯔꯁꯤ꯫ ꯑꯗꯣ ꯅꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯈꯔ ꯆꯦꯛꯁꯜꯂꯨ꯫ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯕꯅꯤꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯀꯤꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯑꯗꯨꯝ ꯂꯦꯟꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯍꯥꯟꯅꯒꯨꯝ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨ ꯃꯈꯥ ꯇꯥꯅ ꯁꯨꯗꯕ ꯍꯧꯔꯝꯃꯤ꯫ ꯁꯨꯝ ꯑꯣꯐꯤꯁ ꯑꯗꯨ ꯁꯥꯔꯛꯄꯅ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯅꯨꯡꯗꯨꯝ ꯑꯆꯧ ꯑꯆꯧꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯕ ꯌꯥꯔꯛꯇꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏ ꯕꯣꯔꯣꯁꯨ ꯑꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯍꯦꯛꯇ ꯊꯕꯛꯇꯣ ꯃꯥꯁꯨ ꯇꯧꯒꯦꯗꯤ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯃꯥꯁꯨ ꯍꯥꯟꯅ ꯋꯥ ꯈꯔ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨ ꯊꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯑꯗꯥꯏꯗ ꯐꯨꯝꯈꯤꯕꯒꯤꯅꯤ꯫ ꯃꯐꯝ ꯑꯗꯥꯏꯗ ꯈꯨꯂꯥꯛꯄꯒꯤ ꯅꯨꯄꯤꯁꯨ ꯐꯨꯝꯈꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯨꯂꯥꯛꯄꯅ ꯌꯥꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯅꯈꯣꯏ ꯈꯨꯂꯥꯛꯄꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯧ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯕꯣꯔꯣꯅ ꯈꯨꯂꯥꯛꯄꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯖꯒꯥꯗꯣ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯁꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯐꯅ ꯑꯩꯈꯣꯏꯅ ꯊꯤꯡꯉꯒꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯔꯤꯗꯨ ꯏꯟꯖꯤꯅꯤꯌꯔꯗꯤ ꯌꯥꯎꯕ꯭ꯔꯣ? ꯀꯗꯥꯏ ꯐꯥꯎꯅ ꯅꯈꯣꯏꯅ ꯑꯣꯐꯤꯁꯁꯦ ꯁꯥꯗꯣꯔꯤꯕꯁꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯣꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯖꯤꯅꯤꯌꯔꯗꯤ ꯌꯥꯎꯗ꯭ꯔꯦ, ꯑꯩ ꯏꯁꯥꯃꯛ ꯌꯨꯝ ꯁꯥꯕ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯅꯤ꯫ ꯑꯩꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯣꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯄꯥ ꯑꯩꯁꯨ ꯃꯐꯝꯗꯨ ꯐꯅꯗꯤ ꯁꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯆꯦꯗ ꯌꯦꯛꯊꯣꯛꯑꯒ ꯄꯤꯔꯛꯏ꯫ ꯖꯒꯥꯗꯨꯗꯒꯤꯅ ꯑꯗꯨꯐꯥꯎ ꯁꯥꯒꯗꯕꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯆꯪꯁꯟꯗꯣꯔꯤꯕ ꯖꯒꯥ ꯑꯁꯤꯁꯨ ꯃꯅꯤꯡꯂꯣꯝꯗꯅꯤ꯫ ꯐꯅꯗꯤ ꯑꯩꯅ ꯃꯗꯨ ꯁꯣꯛꯇꯅꯕ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯜꯂꯒꯗꯤ ꯑꯩꯅꯗꯤ ꯐꯅꯗꯤ ꯌꯦꯡꯂꯕꯅꯤ꯫ ꯑꯗꯣ ꯈꯖꯤꯛꯇꯤ ꯁꯣꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯇꯩ ꯃꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯒ ꯄꯥꯎ ꯑꯃꯨꯛ ꯐꯥꯎꯅꯖꯔꯛꯈꯤꯒꯦ꯫ ꯏꯍꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯄꯥ ꯀꯔꯤꯅꯣꯃꯇ ꯍꯪꯖꯍꯧꯒꯦ꯫ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥ ꯃꯅꯨꯡꯗ ꯃꯤ ꯈꯔ ꯆꯪꯉꯝꯃꯒ ꯂꯩꯔꯝꯕꯗꯧꯅ ꯊꯦꯡꯅꯖꯩ꯫ ꯍꯣꯏꯗ ꯑꯩꯈꯣꯏꯅ ꯊꯅꯝꯕ ꯄꯣꯠꯆꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯆꯤ ꯂꯦꯡꯉꯝꯗꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥ ꯑꯗꯣꯝꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯟꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒ ꯍꯥꯏꯔꯝꯃꯤꯗꯨ ꯑꯐꯕ ꯋꯥ ꯅꯠꯇꯦ ꯍꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯇꯥꯒꯅꯤ, ꯌꯨꯝꯗ ꯍꯜꯂꯧꯔꯣ ꯍꯥꯏꯗꯅ ꯀꯞꯄꯒ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯛ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯏꯍꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯝꯕ꯭ꯔꯥ? ꯑꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯅꯈꯣꯏꯒꯤꯁꯤꯗꯤ ꯌꯥꯝꯅ ꯂꯨꯗꯣꯔꯤ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯕꯤꯕ ꯁꯨꯃꯥꯏꯅ ꯃꯐꯝꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏꯗꯁꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯁꯥꯅꯤ ꯇꯧꯔꯤꯕ ꯃꯐꯝ ꯖꯒꯥꯗꯨ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯅꯤ꯫ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯅꯗꯤ ꯑꯗꯥꯏꯗ ꯑꯣꯐꯤꯁ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯊꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯀꯌꯥ ꯌꯥꯈꯤꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯔꯀꯥꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯊꯤꯀꯥ ꯇꯧꯕ ꯅꯍꯥ ꯈꯔꯒꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯞꯇꯨ ꯌꯦꯛꯁꯟꯈꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯅꯪꯅ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯔꯣ꯫ ꯑꯗꯨꯃꯥꯏꯅ ꯈꯨꯂꯥꯛꯄꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯕꯛꯇꯣ ꯄꯥꯏꯍꯜꯂꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗꯁꯨ ꯍꯥꯏꯔꯨꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯔꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯥꯖꯜꯂꯨ꯫ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨꯅ JCB ꯇꯧꯔꯒ ꯊꯥꯡꯇꯣꯛꯍꯜꯂꯨ꯫ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤꯗꯨ ꯊꯥꯔꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯣꯔꯣꯁꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯋꯥꯈꯜ ꯑꯃꯁꯨꯡ ꯈꯟꯗꯨꯅ ꯎꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ JCB ꯒꯥꯔꯤ ꯂꯥꯛꯇꯨꯅ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨ ꯐꯛꯀꯥꯏꯕ ꯍꯧꯈꯤ꯫ ꯑꯩꯈꯣꯏ ꯕꯣꯔꯣꯅꯁꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯎ, ꯌꯥꯝꯅꯗꯤ ꯍꯦꯟꯖꯟꯅꯗꯤ ꯁꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯖꯒꯥ ꯈꯔꯁꯦ ꯁꯤ ꯐꯥꯎꯇꯅꯤ ꯍꯥꯏꯗꯅ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯗꯤ ꯂꯧꯊꯣꯛꯑꯝꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯂꯣꯏꯔꯛꯄꯒ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯈꯣꯂꯥꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯑꯩꯈꯣꯏ ꯈꯣꯂꯥꯗ ꯑꯍꯤꯡ ꯂꯦꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯄꯥꯈꯠꯇꯅ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯁꯤꯕ ꯊꯋꯥꯏꯒꯨꯝ ꯄꯔꯦꯡ ꯃꯈꯣꯏꯁꯦ ꯂꯣꯛꯆꯞ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯨꯝ ꯀꯞꯄꯒ ꯀꯨꯝꯊꯈꯤ꯫
JCB driver adusung hekki matung ai sae haidana tumambadagi phuklauna hugulaga ngasai nungjau nupa khara phuktokiba mapa daida sensan kharaga masa matomda makokto nupa kaduda yasanjaki mafam aduda isu phanyam thoami adumna tawbududa khoi borona khoi myamda sumna haire kaino sidina khoi sangsalu khamo sidi siba tare sumna haire padagi mayam changsalaga nupa duna tawri badu khamami madu phau leptana masa matomda nupa kaduda sohannaba honarakhi mayamna makun makong pairaga JCB driver adu upai leraktabadagi chokri amada thori thuraga phamalami magi asokpa jaga adudagi su isa leptana sentharai aduga nupado maron khangdaba wahi amada yamna su kapami handakti mana ngangiba marondu kanamtana gyan taba ngamamde aisu mataw aduda yungi sorbu ningjarami akoi boroda su aina sumna hairami kaka pabi magi se isu yamna thoe aje makoya sage district hospital amada pukasi madu natrabadi nupa se phibam lurani hairami akoi boroduna mukhoine aisu khangine edu gari su leite kamaina hujipu hospital da pukatoino phandasu sangna satkhini makoge district hospital poksat pa hairisi ai mi amada phone amukta tawge haidana akoi borona on da maga khangnaba singda phone makhan tawrami aina so sokpadugi masadu sobada maigumna phong masadu sarami kona de akoi borona sumna haire hoje khunsigi mi ma gari purga laani mala ko pauti ngairasi ado sokpase phi mana mukta yasansi phira phurila phadira karino mata puro haire adumaina mayam se marang tawringai duda asokpado amuktang source sangna polamaga mase adum gyan mangki haidi manu polamba sora do lepki maduda ko se loina pakhanarami khuladuda leiba miyoy amaso gari asoba puraga ko gi thabak su phamaduda lai adai duda werami ba mung matawadu ubada gari asoba puraga laiba nu pa deso maso punga khetngai akhoi daga sumna hangjalaki nakoina mi se phurubra kaina hangai adumna hangakpaduda akhoi borona sumna khummi karaideno masa matomda nungda sujanjabani akhoi mangonda kari su taude ado law hospital da pukhalu se hairami mato sumna sopanu pado gari da mayam sangdana hangjalaga akhoi borona sumna haire akhoi loina satpadi yaro yado akhoi khara chalase aiga tawraga khara mana sida lehoro haire maduda akhoi mapan sigi manungda boroga paraga makhoi manga amadi asopado pukhatpa hospital da satkhi aduga akhoi mari mana khola da lehokhi asomna asopado hospital da hek yobaga doctor na sire hairakhi aduga makhoina somda sakringai khola da lehoriba akhoi mari su ki dana khola manungda akhoi se tumin leinarami adumaina leiringai hujiki nupak sing aduna leiriba maike adomda gi amo mi khara kapapa makhon se muktare handakti aina leiminariba sing aduda sumna hairami asigi kapi ba khonjele se taruno asiya phabanatte mapanda khoibu kokthori ni aduna nakong sing adu mensallu maung tarui dori sidi hairami aina dumna haibadagi makoi so kiba khonjen ke ado tadana wa haidana nakong mensanarami adumna tawrubadagi handakti angakpa maung mataw amada henjalai akhoi gi misira ki kiba saktam sing haide si kiba thawai kharagi saktam murti se uhalaki aduna akhoi mari so ki dana phukphuk hawganaraga isingna kokok sing da joi haijanarami madubo akhoi mari se kari noma sum tawsalakpadagi aiga langminarkiba imanaba adudi khangba ngamaktabadagi kappa mapanda law tuna chenthoki maduda ina di mabu phanadi khamnabadi ponabani adubu upai leiramde aisu magi matungde innarami imanaba dusu loksap leiriba domda kanna sensanki adai dudagi mi taba khunsu kharade dum lapnari aduna aisu kari tawgadabanu gyan mangami imanaba duna kanna senki baduda wala manungde se pakhat amuk chen salami matamaduda makoy ani dusu makhada tharu maru olaga ping kaurga leirami aisu tapong khangdabadagi yamna kapami aduga daida kap tuna kanna laurami akhoi awaba tare khoibo mukta kanbiu kapami aina dumna kapaga mapanda mukthorakpada nungpang mathak sing aduda mami sami nupa khara nupi khara pham duna leirami aisu kijadana mukmanungda sen salami aduga ise tapong khangdabadagi phi amana isada kupsalaga thak ni tuna kapaga lei ngaki matung akhoi khola tamna mi khara sangsalaki madu khuladugi khulapagi kanguni khulakpasu yaurami khola aduda oremi ba mong mataw aduda makhosu ingakagna aingonda na khoi kaidaurage kamaina tawrinu hangai aisu kap tuna makhoida wari sing adu tamami
ꯑꯗꯨꯒ ꯃꯈꯥꯗ ꯄꯤꯡ ꯄꯤꯡ ꯆꯣꯡꯉꯒ ꯂꯩꯔꯤꯕ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯑꯩꯕꯨꯁꯨ ꯃꯈꯣꯏꯅ ꯄꯥꯈꯠꯇꯅꯕ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯥꯗ ꯄꯤꯡ ꯄꯤꯡ ꯀꯥꯎꯔꯒ ꯂꯩꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯋꯥꯏ ꯊꯥꯈꯤ, ꯍꯥꯏꯗꯤ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯗꯨꯁꯨ ꯂꯣꯛꯆꯞ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯇꯨꯝꯅ ꯇꯨꯝꯅ ꯃꯁꯥꯗ ꯎꯞꯄꯒ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯣꯔꯣꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯗꯨꯗ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯀꯌꯥꯗꯨꯗ ꯃꯥꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯗꯁꯨ ꯑꯩꯈꯣꯏ ꯕꯣꯔꯣꯅ ꯀꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯈꯠꯁꯤ ꯍꯥꯏꯕꯗ ꯈꯨꯂꯥꯛꯄꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯟꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ, ꯑꯍꯤꯡꯗ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ ꯖꯒꯥꯅꯤ ꯍꯥꯏꯗꯅ꯫ ꯅꯈꯣꯏꯅ ꯅꯨꯡꯄꯥꯛꯁꯤꯡ ꯑꯁꯤ ꯐꯨꯛꯇꯣꯛꯎꯕꯗꯒꯤ ꯑꯣꯏꯔꯛꯄ ꯐꯤꯕꯝ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯊꯕꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯁꯨꯔꯅꯨ, ꯅꯈꯣꯏ ꯌꯨꯝ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯇꯧꯍꯧꯔꯤꯕꯁꯤꯡꯁꯤ ꯂꯥꯏ ꯈꯨꯔꯝꯍꯧꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯕꯣꯔꯣꯁꯨ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇꯕꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯅꯨꯡꯉꯥꯏꯇ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯌꯨꯝꯗ ꯄꯨꯊꯅꯔꯛꯈꯤ꯫ ꯑꯩꯈꯣꯏ 9 ꯆꯠꯄꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ 3 ꯈꯛ ꯍꯜꯂꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯊꯋꯥꯏ ꯌꯥꯎꯗꯅ ꯃꯌꯨꯝꯗ ꯄꯨꯁꯜꯂꯨꯕꯗꯨꯗ ꯑꯃꯨꯛꯇꯕꯨ ꯃꯌꯨꯝꯒꯤ ꯃꯤꯅ ꯀꯞꯄꯒ ꯋꯥꯟꯊꯕꯒ ꯌꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯀꯧꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯍꯪ ꯀꯌꯥꯃꯔꯣꯝ ꯑꯃ ꯆꯠꯊꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯝꯕ ꯅꯨꯡꯄꯥꯛ ꯈꯔ JCB ꯇꯧꯔꯒ ꯐꯛꯀꯥꯏꯔꯨꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯗꯨꯗ ꯍꯪꯕꯤꯌꯨ, ꯋꯥꯔꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯝꯃꯛꯑꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯃꯃꯝ ꯄꯨꯂꯤꯁꯁꯤꯡꯅ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯕꯗ ꯆꯤꯡꯈꯨꯝꯁꯦ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯊꯥꯗꯣꯔꯛꯈꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯑꯩꯅ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ, ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯔꯣꯏ, ꯐꯅ ꯏꯃꯨꯡꯁꯦ ꯂꯩꯖꯗ꯭ꯔꯒꯁꯨ ꯏꯃꯥ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯈꯣꯏꯒꯤ ꯀꯔꯤꯃꯇ ꯋꯥꯠꯍꯜꯂꯣꯏ, ꯏꯆꯥꯗꯤ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯑꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯈꯨꯂꯥꯛꯄꯅ ꯑꯩꯈꯣꯏꯅ ꯐꯛꯇꯣꯛꯎꯔꯤꯕ ꯅꯨꯡꯖꯥꯎ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯌꯨꯡꯁꯜꯂꯒ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏ꯫ ꯑꯩꯁꯨ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯆꯠꯃꯤꯟꯅꯔꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯈꯤꯗꯕꯗꯨꯗ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯌꯨꯝꯒꯤ ꯃꯇꯦꯛ ꯃꯌꯥ ꯁꯨꯕ ꯅꯠꯇꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯁꯨ ꯉꯁꯤ ꯐꯥꯎ ꯑꯃꯨꯛ ꯈꯟꯖꯜꯂꯨꯕꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯟ ꯐꯣꯔꯦꯁ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫